Hi ma'am. Masi mukbang amuk uduna lae. Siu mukbang tawjarake. Ado ngasi mathelsina sesa panga hawaijarga thongba leire. Aduga sina thumyapiga aluga kahau leire. Ome pam yaule. Chapa horagi ma'am. Pulhami. Hame kaisho. Ada. Kuna dumpare. Ida hapai hapa ko nuwaiti. Tawa. Nanti hold this dot ni. How ba? Good and tasty. Kanya pikang usa. Kalau tha. Làm gì hả á? Pan ga hawaijar thongba. Mon pa jara sila kara. Mon pa yaw de chak sang de. Kita kaya langsung yaw de. Botol thong. Mukha hango ne. Thong thong. Kita mo. Ba thằng nhau. Sao de. Cao dễ cao rồi. Botol la sum thak pa ye hebita. Ngai na. Lấy bữa đi lấy của mẹ glass. Ấy cây này. Không bút thuộc đấy. Botol la sum thak pa ye hebita la ye. Botol la sum thak pa ye. Mathil di am yang boy de, mathang dong mathil do am tawang chazaraka. Ahau bu thong ka na. Rồi tí xin chào với giang ahau bu am ta khang ra. Giang na bi jam ta ngre. Đúng quá. Lấy bữa chập bữa già trẻ. Xin chào sẵn là em á. Ở đây lấy bữa đâm thong ở ra này. Xin cầm thì lấy đi. Pan cho hào mình. Ngon lắm phần. Mà tăng đợt lấy tận hậu lại. Ngon có gì xin nói thun mẹ. Làm bi. Sumang lối chăng này. Yung cái tanga sang được. Yung điều gì bảo đi sang đấy. Ado nong hen la chusala di kamay to wala mo khomde. Yung susala ka di. Sang ba jay. Yan ta di tam ngam da. Bằng cháo rồi. Chạy.
ꯂꯣꯂꯤꯅꯥ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟ ꯁ꯭ꯀꯨꯜ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯄꯤꯔꯤ ꯁꯨꯇꯤ ꯌꯥꯝ ꯀꯟꯅ ꯊꯥꯔꯤ ꯍꯧꯖꯤꯛ ꯑꯗꯨ ꯃꯌꯥꯝ ꯊꯥꯔꯤꯉꯩꯗ ꯏꯁꯤꯡ ꯊꯨꯝꯃꯛꯄꯁꯤꯅ ꯍꯦꯟꯅ ꯐꯔꯦ 3 daysꯄꯨꯗꯤ ꯁꯨꯇꯤ ꯄꯤꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯂꯩ ꯄꯥꯟ ꯊꯣꯡꯕꯅꯤꯅ ꯈꯔ ꯇꯩꯔꯦ 3 days ꯁꯨꯇꯤ ꯄꯤꯈ꯭ꯔꯦ ꯅꯣꯏꯒꯤ ꯅꯠꯇꯕ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯆꯥꯎꯕ 3 days 3 ꯂꯩꯔꯦꯀꯣ ꯅꯪꯒꯤꯗꯤ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯗꯦꯠ ꯀꯌꯥꯗ ꯀꯥꯗꯣꯏꯕ ꯑꯗꯨꯗ ꯗꯦꯠ 7ꯗ ꯀꯥꯇꯥꯔꯦ ꯍꯌꯦꯡꯐꯥꯎ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ 7ꯗ ꯅꯠꯇꯦꯍꯦ 3 days ꯍꯥꯏꯕꯗꯤ ꯅꯍꯥꯟꯒꯤ ꯅꯣꯡ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯏꯁꯤꯡ ꯆꯥꯎꯕ ꯅꯨꯃꯤꯠꯇꯒꯤꯅ 3 days ꯍꯥꯏꯕ ꯑꯗꯨ ꯍꯌꯦꯡ ꯂꯣꯏꯔꯝꯃꯅꯤ ꯅꯣꯏꯒꯤꯗꯤ ꯁꯨꯇꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯪꯒꯤꯕꯨꯗꯤ ꯗꯦꯠ 3ꯗꯩ ꯀꯥꯗꯣꯏꯅꯤꯗꯅ ꯇꯨꯁꯦ ꯁꯟꯗꯦꯅꯦꯒ ꯀꯥꯎꯊꯣꯛꯎꯔꯦ ꯑꯗꯨ ꯗꯦꯠ 2ꯁꯦ ꯂꯣꯂꯤꯅꯥ ꯍꯣꯏꯗꯤ ꯗꯦꯠ 3ꯗꯩ ꯀꯥꯔꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯌꯥꯝ ꯁꯥꯏ ꯉꯁꯤꯗꯤ ꯏꯁꯤꯡ ꯊꯨꯝꯕꯁꯦ ꯈꯣꯡꯅ ꯇꯧꯕꯁꯦ ꯇꯧꯗ꯭ꯔꯦ ꯕꯨꯠ ꯑꯣꯏꯅ ꯇꯣꯡꯉ ꯇꯧꯋꯦ ꯀꯨꯝꯗꯤ ꯀꯨꯝꯅꯤꯡꯕ ꯏꯁꯤꯡꯗꯣ ꯃꯣꯠꯄ ꯏꯁꯤꯡꯗꯣ ꯃꯣꯠꯂꯒ ꯏꯁꯤꯡ ꯊꯨꯝꯕ ꯍꯥꯏꯁꯤꯗꯤ ꯏꯁꯤꯡ ꯑꯐꯕ ꯑꯝꯇ ꯆꯪꯉꯔꯣꯏ ꯐꯃꯨꯡꯗꯔ ꯀꯩꯅꯣꯝꯃ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯒ ꯆꯥꯛ ꯆꯥꯔꯦ ꯈꯨꯠ ꯍꯥꯝꯃꯤꯅ ꯏꯁꯤꯡ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯄ ꯈꯨꯠ ꯍꯥꯝꯃꯤꯗꯣꯈꯔ ꯆꯤꯟꯖꯥꯛ ꯈꯔ ꯀꯪꯉꯅꯤ ꯂꯩꯕꯁꯦ ꯍꯧꯗꯣꯡ ꯉꯥꯏꯔ ꯍꯣꯏ ꯅꯥꯟꯖꯜꯂꯛꯏꯕ ꯑꯩꯉꯣꯟꯗ ꯍꯧꯗꯣꯡꯅ ꯈꯣꯠꯍꯟꯒꯅꯨꯀꯣ ꯍꯧꯗꯣꯡ ꯈꯣꯠꯄꯗ ꯍꯧꯖꯤꯛ ꯃꯤ ꯁꯤꯕꯁꯨ ꯌꯥꯎꯅꯔꯦ ꯃꯩꯁꯤꯅ ꯅꯥꯟꯖꯜꯂꯛꯄꯗ ꯈꯪꯕꯗꯨꯅꯦ ꯑꯩꯅ ꯅꯍꯥꯟ ꯈꯪꯕꯗꯨꯅꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕꯁꯦ ꯉꯁꯤꯗꯤ ꯄꯥꯟ ꯊꯣꯡꯕꯅꯤꯅ ꯖꯔ ꯆꯪꯁꯤꯟꯈ꯭ꯔꯦ ꯎꯇꯤꯗꯤ ꯈꯔ ꯐꯨꯜꯂꯦ ꯑꯩꯉꯣꯟꯗꯗꯤ ꯄꯥꯟ ꯊꯣꯡꯕꯅꯤꯅ ꯊꯨꯝ ꯆꯥꯡꯁꯨ ꯅꯞ ꯅꯞ ꯂꯥꯎꯋꯦ ꯑꯩꯗꯤ ꯂꯣꯏꯗꯣꯔꯦ ꯆꯥꯛ ꯀꯩ ꯈꯜꯂꯤꯅꯣ ꯑꯩꯔꯣ ꯇꯤꯜꯍꯧꯒꯨꯝꯕ ꯌꯥꯎꯕꯁꯦ ꯍꯦꯛꯇ ꯈꯟꯗꯣꯛꯑꯦ ꯃꯥꯁꯦ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯄꯝꯃꯣ ꯀꯩꯅꯣ ꯅꯣꯏꯗꯨꯕꯣ ꯈꯪꯕꯩ ꯈꯨꯈꯪꯗꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯄꯥꯟ ꯊꯣꯡꯕ ꯑꯣꯏꯕꯒꯤ ꯖꯔ ꯆꯪꯉꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯍꯥꯎꯔꯦ ꯑꯗꯨꯝ ꯊꯨꯅ ꯂꯣꯏ ꯀꯩꯅꯣ ꯑꯣꯏꯕ ꯊꯨꯝ ꯌꯥꯛꯄꯤ ꯊꯨꯝ ꯌꯥꯛꯄꯤꯅ ꯊꯨꯝꯃꯦ ꯃꯣꯟ ꯀꯩꯝ ꯁꯥꯏ ꯉꯁꯤꯗꯤ
ꯀꯥꯡꯍꯧꯁꯤꯗꯤ ꯂꯦꯝꯍꯜꯂꯔꯣꯏ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯐꯖꯅ ꯑꯩꯅ ꯍꯥꯏꯔꯤꯉꯩꯗ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯈꯨꯍꯥꯎꯗꯣ ꯅꯨꯡꯉꯥꯏꯕꯤꯔꯦ ꯆꯥꯏꯟꯗ꯭ꯔꯣ ꯇꯤꯜꯍꯧꯁꯦ ꯑꯩꯗꯤ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯨꯗꯤ ꯌꯥꯝ ꯀꯟ ꯆꯥꯅꯨ ꯌꯥꯝ ꯁꯥꯏ ꯍꯥꯏꯕ ꯑꯩꯕꯣꯛꯇ ꯈꯨꯠꯇ ꯄꯛꯑꯦ ꯆꯥꯛ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯂꯥꯏꯛ ꯑꯃ ꯑꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ